Kurumzari, Ming Tabirip Simutarak Ochari, Nasimro Bafauda. ILP Chena Hananabat Lambi, Miam Kangnabasu, government na Kangsin Nadana Levadagi, Miamgi Holapani Hana, JC ILP convener in charge, Komdam Ratana Pundokre. Delhi Dasu ILP akan Bakong Jangsikre. Amadi, Manipur de inner line permit system Chena Haluhai na Autorishoggi Association kaya na Kongjang Jangsikre. Mapung Pao Pizari ILP Chena Hananabat Lambi, Miam Kanglabasu, government na Kangsinadana Levitagi, Miami Holapani Hana, JC ILP convener in charge, Komdram Ratan Fundokre, Yova, Amamlol, Yada, YFN, SWA, KMWWA, TYC, Old Club and Mera Paivi, Khergaon na Chungba, Tongan Ba Muslim organization sing na Sinduna, Khergaon Government Junior High School Complex na Pangtokiba Wakat Kongjangda, Wapamasi Fundokibani, Ratan Haiki, Miami Apamba Government ta Hana Kangan Krabani, Miami Mil sing na ILP Chana Hananaba, Hona Ning the Bagi Maram Kadigino, Government na Chalariba Larik Hairaba Muikiana, Miami Apamba Lana Uhanba, Achubatawong Nati, Miam na Taliba, ILP Gidabi, Maram Chabani, Equigi Munkiga. Nation as you can see, Hibani Haiki. The government has said to Ribato, Shikamina, Makuida, Moki, Matari, the we can live with Bible, the Sikum, Pasana, Kuman, and Pasaji, Iran, do that. Here in the Pasaji, Iran said, Iran said, up down the bar, then low and higher, there is Manu Pasaji, those are I'm talking, hey, Manu Pasaji, she would have the Canada, trade over. Hey, this one, Mara is a sea. So don't have the Manipur. So I don't say, Hazel is it. Pasana. Saunava, Duma, Missamiana, Labidu Eva. The same Manipur, Missamiana, Labidu Eva. Aduga, Laila, Lazidova, Emilio, Kilorba, a whole man, Labisu would take over. Labisu won't pay about. Although Labisin Munubio, Aduga Missami, not the lady, Yana, Yaro. Manipur da ILP Chen Haluhaina Delhi da Mahiri Sina Miamgi Kongchadama Mandi House Tagi Tongan Ba Mapam Sing Fauduna Jantar Mantar Fauba Chakre Manipur Students Association Delhi Manipur Young Mind Association Delhi Amadi Fight You Are Not Alone na Sinduna Chakiba Mahiri Singi Kongchad Aduda Yellow Missing Kanana ba Kholau Kaya Laubagalwina na Mahiri Hatpa Police Personnel Chedak Piu Haina Kholau Lauki Jantar Mantar da Wakar Kongjang Sangsin Bagaloina na Prime Minister da Memorandum Amasu Pisinkre Tungda MP Dr. Mainyagi Kwata da Jangsinduna Manipur da Miyam na akan ba iho Jangsinduna may hauraba fawada karigumba wapam amata fongdoktana leiba yaningde khudakta famthado haina taksinkre ngasigi Kongjang adu aswe angam thoktana ba Delhi Police na akan ba mongda ngak senki Implement ILP in ILP in PM Modi Manipur de inner land permit system athuba matam da chan halu miyam na yaba bill puthokadabani amadi Robin Hood hatpada chenaba maraleba police personnel cherak pigidamni haina ngasi Manipur da leriba tongan ba auto rickshaw singi association singna Kongjang sangsingkre Manipuri lamlongai auto association na nomogi sintha leptuna Manipuri da wakan mefam chathabaga loina na Manipur da inner land permit system chan hangadabani haina slogan kaya lauke Uripo Kangchup Road ta auto rickshaw service tauriba auto driver singnasu Kongjang sangsingki Siroi Transport Cooperative Society Lamsang branch tasu Lamsang da wakan mifam chathabaga loinana auto rickshaw singi rally ama Imphal tamna hagalakpada Lamsang police station maya da police na thatuna charan khidre Uripok Singda Road Motor Owners Transport Cooperative Society Limited Games Village nasu Nauremthong Bazar da wakan mifam chathaki Langol Laimanai Auto Drivers and Owners Association nasu ILP Kongjang sagotuna Langol Laimanai da Kongjang sangsingki Uripok Kangchup Road Auto Rickshaw Owners and Drivers Cooperative Society Limited Uripok Chakri Kom na sinduna Uripok Machinda nomogi sintha leptuna wakat Kongjang sangsingki
ILP gi ihoda politicize tawna ba hona ba afaba oiroi haina JC ILPS Women Wing na cheshinwa pikre ngasi pangthoki ba paw mi phamamada Women Wing asigi co convener AK Memchana miyamna changselba khongjang asida political party singi marakta thangtuk thangjin tawba amadi amana amada insinduna ihonam thanaba hona ba laibak thibani haikre paw gi mi pham aduda saruk yakiba convener lorembam nganbina haikibada miyamgi iho asibu politicize tawduna lana uhana ba hona ba asi laibak thibani matungda tawbikanu khongjang asigi matangda Manipur government na hauzik ambagi mihu sing amadi expert singi mot lauri haina phongdorak liba asi maram chade mamangda bill puthokiba aduda expert singi mot lobo loikrabani school college thingzalaga amadi maira paibi luchingbi singda kihalaga miyamgi ihau namthaba ngamloi Robin Hood hapada chenaba police personnel sing mihatpagi dandi chapsana pigadabani ILP chana hananaba miyamna yaba chapsaba bill ama athuba matamda pass tawdriba fawba miyamgi khongjang handoloi hiramasida Manipur government na chathariba thausil asi puchel sengba wadi haike bill ama puthokpi harakanda ngasi amuk madu puthokpagi mathau kari tari bagi haiba wahang sima yak thamjaningi Nagaland da adagi Arunachal Pradesh ta tawri bajidi British ki haktagi leiramaba aduga Bengal Frontier Act ka haina haiba adugi makha chatharakpani aduga Manipur dadi leiram de ka haidana moina saye khoyena na ngang base Manipur gi I khangdaba Manipur gi lam khangdaba Manipur ningkha tamne hingam haiba khangdaba aduga mioi ni haina I thamjage maramdi ningthau palingai haktakta aikhoigi lo leijarami aikhoigi nito mian cha changakpa yadaba atopagi lamgi changakpa yadaba dugumba passport system ama dum leirami haina I thamjage Robin Hood hapada chenaba police personnel sing amasung thawdo asiga mari leinaba sing suspend tawdabagi mayokta Robin Hood misiga mari leinana semkiba JAC na hayang ayok pung manga dagi hangchit July 9 gi numidang wairam pung 3 fawba Manipur pumba general strike lautokre general strike asigi manungda ana ayek asi ana sarkar amadi private ki medical team sing khomthokani amromda lariambam lekai busu ko liba hangang kendra gi MLA N Birena maraleba sing soidana suspend tarogani haina miyam da thajaba piraga minambagi damak mahapu tamkakana boycott tawre mioi kharana JAC gi mingda miyamdagi sel khaire haiba tariba asi khudakta lepkadabani miyamgi damak siba changba khangdana khongjang changsinba singna farabadi maduda thorakpa afafatagi daita masamasana pugadabani hairi ILP chana halu haina chakiba tang tara tarukta khundrapam kendragi MLA su oriba speaker gi sagol mangdalaiba yumda changshinbada police na rubber bullet kapada makhongda panbadagi laika naribi leisangthem BJNT da khundrapam jila parishad ki member thangjam angobina sel gi mateng pangkre pukhawgi mioi singna phongdorpada ILP gi khongjang makhata na jangsin khigani hairi jila parishad member angobina phongdorpada jangsiliba khongjang asi masagi maranai nate mipum kudimana saruk yahaningi haike koidi aikoi khungang da leiba sidi su nomaga chaba ngaktani na mahangna mahaki apamba leiba ki isu jida yawda laibak thiba thogdo ase mangonda takibani aduna maram moraga hujingma makhong chokpadagi suba nomba ngamdana phamungda tadana leiriba sida aikhoina angamba kharaga mahaki mateng panghaningi ILP gi ihoda lekhidaba sapam Robin Hood ki awabada saru yaduna JC ILP Moirang kongba khetri awang lekai mera pai bilup khongman gi mahirui sing amadi miam apunba lup ayang pali leima kaitel langol laimanai auto owners and drivers association na selgi mateng bikre Kurai mai kai dasu ILP gi khongjang asibu sagoladuna North Eastern Auto Service Association Kurai na Kurai lamlong bazar da wakan mifam chathaki Lamdam asida ILP chana halu mahiroi hatpa police cherak piyo haiba dabida polo ground maningda polo ground shopkeepers and owners na sinduna wakan mifam chathaki Manipur Sarkar School Amadi College Thingjinduna Thambagi Mayokta Coordinating Committee of Colleges Students Union Manipurna Directorate of University and Higher Education Office ki get Solon Singre Sarkar School Amadi College Hangdok Triba Fawwa Education Kamari Leinaba Department Sing Thingjile Hari ILP Chana Hananaba Jangshileba Khongjangda Mahiri Singi Khongjang Laksinanaba Mahiloi Sang Sing Thingjin Kiba Numit Kunrom Hazilaklaba Fawwa Asida Hangdok taba asi yaning daba phongdok tuna ngasi nitya pa chuthekta leiba directorate office asi solon sinbani mahiroi amana phongdorpada sarkar gi thawong asi pende mahiroi singe hak maptani athuba matamda school college hangdok piduna lairik taba phangan biu masina trabadi education ga mari lenaba department pumba thingjingani haike Manipur ina lan pam system chana loina na akoi mahailoi sang sing thingjaliba asi
हेक हांगथोक्ति फावबा हाबदि एजुकेशन इंस्टीट्यूशन असे हांगथोक्ति फावबा ngasiदagi manipura laiba education ge mari leina office khurimak hangba yawi karimba hanglagadi masida thorpa phapata dai ta khurimak manipur laingang pugadam ne haisi press media gi thong ningsingjat lamdam asida ILP chana halu mahiroi hatpa police dandi piu habadabi da pauna bazar ge masjid road machinda su mafam adugi dukan famba amadi perform fambi singna saruya duna wakame pham chathaki wangkai angom lekai de su lamdam adugi akoi bedaleba nupi singna ILP chana halu habadabi tawruduna wakame pham chathaki wakame pham famlaba matung masing yam laba nupi singna human chain semduna makhal makha kaya ge slogan lauke tungda nupi sing rally amagaloina na Kurai ahongai da laiba local MLA Y Irabot ki yumda chatki adubu MLA masaleram dabadagi mahaki loina bida nupi sing aduna memorandum ama kusinaram ki Major Khul Community Hall da ngasi BJP Imphal Central District Manipur Pradesh na sinduna maha Sampark Abhiyan ki thorom pangthokre thorom aduda BJP Manipur Pradesh ki President TS Chauba Vice President RK Ranjan amadi State Executive Member ke Joy Kisan amaru eba miyoi singwena saruya ke Joy Kisan haikibada Congress Sarkar asina miyam gi hak fawba matpa amadi phangpham thokpa chakthungda rajniti tawba asi angakpani phongdoki Congress apoi Congress government pass apoi ni development apoi usi tawjirage lekai ke dawje no mo horaban maya nengi wo aru kama ko pai te ko ko lo tin lai doi penna commission ni mahara commission kari chak no ko dise but karmani ko message judicial inquiry se karmani action lo kare aru na ai no ma jadawati lai ko commission lai ni prada ke asum bawai hai sumpam bawai judicial inquiry on the report provide magistrate inquiry on the report provide mo ko namsal oi ni aduna asum bawai thamai asum bawai karkana family BJP government la BJP ki President J Saubana handak pangthokadoriba by election asida BJP na mai paktuna assembly da mihut leiragani English ni taratareta pangthokadoriba general election da BJP na chauna mai paktuna BJP sarkar leiragani phongdoki BJP pore Bharatiya Janata Sangha haru ko bi Bharatiya Janata Party haru polaga 1980 khau bani adu which party hai ari Manipuri jogati jadi merkas pura hai laba adu party ni hai na thabje wa mate hajar bani manamana hoye Bharatiya Janata Party kai hai minta nahi ko party se Bharatiya Rajidorchama Asivan finally biggest party, finally come party, Bharatiya Janata Party where me koti taran koti jale, maya mahau. Manipur da ILP na traga masiga manaba bill ama athuba matamgi manungda chana hanbagi matangda sarkar na lokhalaliba thabak thorom singa iroina na semliba draft amadi JCILP na pukhalaliba hiramanga gi wafam yahonanaba lamdamasigi lairik laisu hairaba ain amadi constitution gi maramda sugaina khang hairaba miyoi singnagi government na mot kauri special secretary home Jason Simre na thokpa cherol amana miyamna pamliba lamdamasigi yelhomi kanjanabagi semgadoriba bill asida tungda chayanaba leitanaba chingnaba leitana aiba oina phongdok piraknaba apil tauri akhang ahisingi mot adu lagliba August ani fawbi manungda email address cm money@nic.in yeschool.maite@nic.in natraga special secretary home da yoholaknaba apil tauri BJP ningomthong thongju mandol na sinduna Imphal East ki oina Mahasampak Abhiyan Thongju Kendra gi MLA oiramba TS Biswajit ki yumda pangthokre thoramasida Mahasampak Abhiyan gi state pramukh A Sarda Imphal East pramukh M Itomba Party ki Vice President amadi atai luchungba kaya susaruya ki State President TS Chaubana Congress ki maraibak handaki ADC Mikal asina chapsana takchare BJP ki oina hauzik fawbada miyoi lak ahum ming chale haike TS Biswajit na Congress government na fund kaya la na seasonary haina maral sikhi Special Branch Assistant High Board Sigi Center Makada Pilakibji Mamangi Sahi Thangnaba Sahidagi Center Government Kakre Masida Makoina Kari Charge Tawi Anoba Government Garang Han the form to Jertangariba Sahida Amata Pada Ngariba Saida Kogi Union Government Akogi Leriba Sentang Singlona Makakre Hadan Media the Pombigi Adu Adagi Amu Akogi Leriba Layo Raba Koi veteran experience Leraba Siri Arun Jelina Kari Kumaki Akoina Pashaka Kunate
mamangda thadagiba paisasingdo karaida kamai tawdana sinagre haibadugi utilization certificate piraktabadagi akoina paisa pigedabani karigomba hariba UC na singba hariba posak to piragadi akoi apam paisa lobi yagani haibase phongna hairabani madugi matungda congress ngasi gi pale congress government na wahi matse ama bawta haibu ngamdana tumina laikraba vote amane base Manipur government na thamoy sengna JCILPS na pamniba poi manga ado haplaga bill ama semba haibasi numinini humni dagi hena changningai oide haina ipsa gi cherol aman haidi miam gi ho loiba naiga dabanati mipum tingna yelong mi sing mut khragani haiduna thamoy da mi paiduna ILP chanaga dabani haiba asi amata oiba pandam da changsin ba khongjangni government na phanayam na tawning daba leiraga su miam gi apam ba khangna matam manghandana break matung da taram nokchari Best Personality of India Award Fanglaba Long Jump Tom Pisak ngasi thangmeban sinam lekai deleba ima panthoi bisangne da opagi thorom ama pangthokre Reception Committee na sinduna pangthoki thorom aduda Cooperative Society ge Retired Additional Registrar TH Manau Manipur State Sumang Lila Council ge Advisor L Tarpon Manipur State Cooperative Union ge CEO Y Ningthemba amadi ICM ge Director in Charge ge Joy Chandra Susaru yakhe wanga khibasingna Political Sumang Lila amadi Social Worker oina haurakhiba Tom Pisakta mamangdasu award kaya fangkre loinena handaksu Friendship Forum of India na Best Personality of India Award English ni tara manga asi pirakpani haike ICM gi Chairman L Tom Pisakna angamba thakta state asida cooperative movement ki thak wang khana bahona khigani cooperative ki ho wang riba makai sel thumda wang khalakani haike ai koi sabpa state amu wayda ai nekitang akoi mayam na si apunba pakron na sagar ni naraga ai koi asumulaba Manipur sta seminar pakaran ba hena sabpa adumba Manipur mo wayansi English ni tara manga amasung tara taruki Lions Club of Kanchipur ge Anova Office Bearer oiraba singi mifam ngarang namidang hairangoi thong makha kaibung oinam lekai da leiba Lions Club Kanchipur ge President DS Budi Bantagi yumda pangthokre sakhang mai khangnabaga loinana Lions Club Kanchipur na tawdaba thabak thoram sing khanakre mifam aduna Robin Hood lekidabada minute ani tumina leptuna awaba phongdokre Amaromda Lions Club of Kakching Greater ge Board of Directors singi induction cum installation ceremony ngarang Kakching lamkhai da leiba Lions ke Okendra Singa amadi Lions Dr. KSS Memcha ge yumda pangthotuna tonga bahiram kaya da khanane nakre Awang longpo lamdamda ahanba oina oxygen gi chang yamna yawba mineral water miamda fangalagani haina Larigembam Enterprises na puthokpa yes drinking water ge Chief Technician Tamyan bana nagamapa singjubung lekta leiba Regional Office ta pangthokpa paumi singa unabada phongdokre 200% more oxygen yawi jin hena yawi singasi thakpana chang da thuna thalali amasu na chang yawi ba toxic singasi sangdohali body gi sense alert hali wakan khali amasu sengna pagarali Manipur da ILP chanhalo haiba khongjangda lekhidraba Mahairoi Robin Hood ki imung manungda konung lekai nupi kanglup thangabat mapal gi mioi singna sel gi mateng pikre ngasi nupi kanglup ki member singna angamba sel gi mateng pangkibaga loinana lekhidraba Mahairoi asigi maphamda minute ama tumina leiduna awaba phongdokhi Moirang Hanoba Youth Development Club amasung Moirang Hanoba Chakhol Khongthang nupi lupnasu Robin Hood ki imung manungda angamba mateng pangkibaga loinana miam gi ihauda solaba thongam mahes amasung haubizam risanda su sel gi mateng pangkre Imphal East amasung West District ta thamliba curfew hayeng July 19 ge ayuk pung manga dagina numidang pung 9 fauba pung 10 komthole haina district ani asigi magistrate singna order amam thoktuna miam da khangalali adumoina curfew komtholingai marakta district ani asigi mafam amata da mi manga dagi hena punba yadaba amadi aso apan thon ba yaba khusukulai puba yadabagi athingbadi adumak lengdana laigani hari lairing laisol amadi nat kamari leinaba thabak thoram singi damaktadi mangjongna na mari leinaba district magistrate gi aiba yaba logada ni hain ba wa famsu khangalakli pawi mara thana timba break amamo break batang da mukana taram nusari Lekhidraba Mahairoi Robin Hood ke awabada saru yabo oina singjamai parking social affluent organization amadi samas kanba nupi lup singjamai top lairak nasu sel gi mateng pangkre Amaromda Lekhidraba Robin Hood ke imung manungda wangkai thanga pata leba jakol khongthang nupi lup ki mioi singnasu sel gi angamba mateng pangkre Lekhidraba Mahairoi ki mafamda ikai khumnabo utpaga loinana awabasu phongdokre ILP ki khongjangda Lekhidraba Robin Hood ki imung manungi mioi singda Jenims Auto Association ki mioi singnasu awabada saru yabaga loinana sel gi mateng pangkre
Lamjing Maira Sapam Robin Hood na ILP ki khongjang da lekhidabaga mari leinana Imphal East United Club Organization, North Imphal United Club Organization, Eastern Club Development Organization, North Imphal United Club and Maira Paibi Organization, Social United Club Organization amadi Southeast United Club Organization gi miyoi singna ngasi ayuk mahaki mafamda ikai khumnaba utpaga loinana awaba phongdopagi tharum pangtokhi lekhidabagi imung manungda su selgi mateng pangkhi Manipur da ILP Chenhalu Haina Changsen Hiba Khongjang da Lekidaba Robin Hood Misika Mari Lenana Sem Kiba JAC Amadi Lari Mamlekai gi Miyamna Hangang Kendra gi MLA bu boycott Taure Haina Lauthopaga Loinana MLA gi Mitam Saduna Lamlong Thongkong da Mai Thaki Singjamai Sogra Pamlekai da Leba Tree House School gi Mehri Singna ILP Chenhalu Haiduna Wakam Mipam Chatakre Ems School Naharop Imphal East Nasu Miyam na Pamba Bill ama puthokuna athuba matamda Manipur da ILP Chenhalu amadi Maheroi Hatpa Police Personnel Dandipiu haina school asigi Maheroi sina wakam mifam chathakre Joint Administrative Council for Auto Rickshaw Imphal City na sinuna ngasi ILP gi khongjang sawaladuna Kanchipur da laiba MU Man Gate manakta wakam mifam chathakre Auto Rickshaw drivers sina nomagi sinthaleptuna chathakhiba khongjang aduga mari lenana human chain semduna kholau kaya su lauki Ngasi Kanchipur da leba Manipur University gi main gate maya da auto driver singna sintha leptuna khongjang changselingai cherakta moirangdagi laigi thorom da season ba hi amadi maibinu chingba yauna kyamgai tamna lakpa tata magic ama thugaibadagi akai toithokre kyamgai hebong mokhong maya da auto rickshaw tongduna lakpa miyoi anina tata magic asibu tanaraklaba matungda kyamgai hebong mokhong maya da khamalaga mingsel na chingba thugai kibani Ima Kaitel Auto Owners and Drivers Union Khongman Mangjin amadi Bamolekai na susinduna auto drivers singna nomagi sintha leptuna ILP ki khongjang sogatpa galoina na wakam mifam chatakre ILP ki khongjang sawaladuna khongampat Faidinga Tendongyang Maharabi amadi Loitang da cheliba diesel auto singi union na khongjang sangsen bagaloina na lekidraba Maheroi Robin Hood ki imung manungda selgi mateng pikre Imphal dagi Bisnupur Fawbada Cheliba Auto Rickshaw singna Imphal tamna Auto Peace Rally lakpada Manipur Police na Imphal College maya da thatuna makatana rally chathan khidre ILP ki khongjang sawaladuna chatkiba rally adu makatana chathan khidrabasu mafam aduda driver singna human chain semduna khongjang chathaki Manipur da ILP Chenhalu haiba kholau kaya sulauki auto driver amana ngasi khongchat asiga mari leinana makataba miyam gi khongjang da sagakani haiki All Kyamgay Apunba Nupi Chakwa Thorang Lubna Su Manipur da ILP Chenhalu Haiduna Kyamgay Maning Lekai Kaithel Sangda Wakan Mifam Chathaki ILP ki khongjang sawaladuna ngasi mayang Imphal dagi Imphal Fawba amadi Kakching dagi mayang Imphal Chenba Auto Rickshaw singna Imphal tamna rally ama chatkre KYLL amadi SYDO na sinduna Namarapam Lekai amadi Naurim Lekai gi Pikliba School tamliba Maheroi singna Namarapam Lekai da Wakan Mifam pangthokre Singjamai dasu Singjamai Apunba Loop amadi Siroi Club na sinduna miyam gi wakam mifam chathakre Imphal Municipal Employees Union na changsilakiba sales work strike adu hojik oiriba lebaki irang asi yengnaga lagliba August 3 fawba strike asi handole haina union asina thadrok pachirol amana khangalakli Ngarang numidang Tauthong gi miyamna lamdam asida ILP Chenhalu haiduna Tauthong longkhai dagi Naurim Thong fawba maidagi rally chakre Tauthong mamang lekai Yaifa Thorang Nupi Loop Sunshine Youth Club Tauthong Semgat Sagat Loop Tauthong Khunong Maira Paibi Mahurol Inat Yokatpa Apunba Loop na sinduna JCILPS ki khongjang sogatpo oina mairagi rally asi chatkibani ADC Mikal Pangthokiba tha ama makhairom farba fawba council semandana thamba Manipur Sarkar gi thawong yaningdaba phongdoladuna ngarang ahing nungyai NPF na chatharakiba general strike na Ukhrul district su chawna apanba piki district asida kari chatnakide amadi Ukhrul town da dukan na chingba thong lonaki Congress government gi luchingbusing na democratic rights pu chingmi shingi adhikar hak mayam je ikai khumna daba Chileire have realized over Loinana. Mashi de Akoi Shumaina Ladyba government should pinch Tauduya dre. Shumaidum Labia de have Utpo Waina, Nungai Fondo Poing. ILP ki khongjang sawaladuna Thawbal Sabal Tongba Apunba Maira Pai Bilubna Sabal Tongba Kaithel Machada Wakan Mifam Chathaki Mahiroi Faba Yaning de Robin Hood Hatpa Police Cherapiu Hairadabi Tauki
Oyumpo Gram Panchayat ki manung chanba khul singi apunba wakan mifam amasu Tiger Camp taleba multipurpose community hall da pangthoki kaibi lamboi khul Tiger Camp Oyumpo na chingba khul kaya gi nupi singna ILP chana halu Robin Hood hatpa police therapy haina taksili Khabaisoi Auto Rickshaw Drivers and Owners Association asu nomagi sintha leptuna Khabaisoi da khongjang sangsinki Kangchup Road Auto Mega Diesel Association asu Uripok Machinda wakar khongjang changsinna ba lakpada police ka ngahak muknaraba matung laireng kabi maning lairak auto parking da khongjang changsinki mitopna lamgi mapu oibe yaroi ILP chana halu maheroi hatpa cherak piu hana davi tauki Thawbal Fauduna Chenba Association asu ngasi nomage sintha leptuna khongjang changsinki All Yaripok Auto and Aris Association Waithau Kiam Auto Association Okram Hauka Auto Association Thawbal Wangjing Auto Association gi mioi singna Thawbal Wang matabda leba auto parking da human chain semduna khongjang changsinki Singjamai apunba mera pai bilub amasung club singna Singjamai parking dagi chinga makha fawba wakat khongchat ama chakki Chinga makha gi model club da su miyam na wakan mifam chathaki sarkar gi thawong matam lawna ba honabani yelongmi sing kanjana ba matik chaba ayin semgadabani hairi Laitonjam makha lekai mera pai binasu ILP gi khongjang jangsingki miyam gi apam khudak ta pina badabi tauri Guru Angom Ibotombi Memorial Meitepung Art Center Kurai gi Nat Sankirtan amasung jagoi gi artist na wakan mifam chathaki tungda Robin Hood ki imung manung gi awabada saru yabaga loina sel gi mateng pangki Thangmaiban Kendra gi Targeted Public Distribution System gi Polam Singh Pifam Thokpa Kota Thakuding gi Suna Pidabata Natana Eni Sanitara Marigi January Amadi Chahi Asigi April Thagi Additional BPL gi Kota Punamangan Kibagi Matangda Imphal West ki District Supply Officer gi Mathakta Criminal Case Torogani Haina Thangmaiban Kendra gi Hanagi MLA Khumukcham Joy Kisan gi Private Secretary K Dalin Kumar na Phongdokre Joy Kisan gi yumda pangthokiba pawgi mipamamada Dalin Kumar na handak June thagi cheng yanthok pidabadagi yanthok pinaba legal notice fawba thaki Thangmaiban Kendra gi oina APL Kota Chamriga 13.9 Nipan ahum quintal India government na pirabasu subnagi quintal chanigi yankai kakta isu tawi additional BPL gi quintal Janiga 13.10 Nipan ama pigadabada subnagi quintal chama kakta isu tawi ata beneficiary singisu inglisani 13 assembly yeuna pukana badagi khara piram laga mamang chahidagi ngasi fawo piraktrui amaromda election lakpa khudingi TPDS ki polam sing kendra pumna makta yende habasi lebak miyamna sakini haiki Thangmaiban gi additional BPL gi cheng MLA ga koi concern MLA Thangmaiban gi MLA ga tanaraga koi prajada phangangre hena namthak tawba adagi amana projegi Thangmaiban gi phangom thokpa BPL gi cheng singdu mana matkibagi ada karamba thagi no December 2013 ga January 14 dagi sengi kano se kota si BPL gi additional BPL gi sengi kota si matkibagi damakta aikoina criminal case ma kota thargani Nompok Sekmai PSC ngasidagi 24/7 gi khudung chabaga loinana health center hangdokre tharomasida health minister Funjatang Tonsing Andro Kendra gi MLA J Syam Kumar health director Dr Okram Ibom Chasu Surya ki minister Funjatang Tonsing na analaying gi lamda hena khudung chaba pinanaba district singda phamung chamagi hospital singdairi primary health center kaya hangdoktuna manung hanjin ba mafam singi analaying da ahemba miyeng changli haiki Kaya maga cooperation pin na parang nasu cooperation pin na nga si handok pasi. I feel very happy. Honorable member na MLA Sam na. Jam seriously tawra na hosik gidi. Ekoi department ga magasu ekoi le donor gasu understanding tawra ga hosik ni up to the settle tawra ni hai na tawra gi ko na hosik inaugurate tawra. MLA Syam Kumar Health Center Amadi District Hospital kaya lerabasu mathau tawgadaba Dr. Yang na staff singi award pa kaya leri jingda chatningdaba amasung wanombagi hainabi leriba makai analayeng gi lam asi chawkhatpa ngamloi hiramasida sarkar na matik chaba khongthang lohonningi haiki ahmada ko Manipuri sanabi si thabo phangagadi jingda sasage kino sasage na haile thabo e phangbadai et phangiba ngama tha phabdai di napang kumthare ge loi wanom nei Kita yang 2 or 3 ya please sacrifice your service to render to the hill area in their places of Manipur. Itu lagi ada problem lagi way. Lamsang Ukru Road Development Union na diesel auto service lep tunal wetang kunok dawakar khongjang sangsingki.
Aam Aadmi Party Manipur na the Manipur Native Indigenous Peoples Protection Regulation English ni tara mga mingtonba model draft bill ama ngasi Chief Minister da pising krahari bill adu da inner line habidi Indian Constitution da Chief Commissioner na palingi matamda map oina Manipur gi boundary line piramba aduni ILP habidi Manipur gi boundary manungda Manipuri native nataba Indian citizen na leibada free movement fanganba Manipur sarkar na pigadaba pass aduni ILP habisi Indian citizen amana Manipur da Libya de Habanati, Sarkar Pikat Kiba model asi Manipur Miamna Apam Pam da Wakalon Fungdong Naba Masung Government ki Drafting Committee na Yang Sinbina Bapuning Chingsili. Uribo Kwesnam Nakai Women Welfare Association na Laikidaba Robin Hood ki Imung Manung Amadi Rimsta Miamgi Iauda Soktuna Laikanariba Muising da Mating Pangkre. Amarom da Kairang Kumidok Amadi Kabaisugi Masing Yamlaba Muslim Singna Manipur da ILP Chena Halu Mahirwe Harpa Police Terak Piu Haiduna Kairang Dagi Hauduna Miamgi Kongchat Chatkre Kongchat Aduna Kurai Lari Yambam Lekai da Leba Robin Hood ki Mayum Tana Chatke Robin Hood ki Mayum da Laikidabagi Tawaina Mapugi Mafam da Ingna Chingna Lairuna ba Lining Laisogi Thoram Pangtoke Lamda Masita ILP Chena Halu Habadabi da Apun Balu Wangkai Ayang Pali Laima Kaitel Nasu Ayang Pali da Wakan Mifam Chatake ADC CUSGC amadi MDF M nasu khongjang sawaladuna ngasi khurai hegru makhongda wakan mifam chatabagal na human chain semki akomlu kangleipak na integrity protection day thorom lubasigi headquarter da pangtokre thorom asida lubki president KH Sumarendra na preside tawki Medical helpline for ILP movement na rims da lakan riba thongam mahes Anjali Chanu sanasam priti amasung ithoi sana Chanu da miam na panglapa tengbang gi senfam dagi sel oina angam bapikre helpline asida tongan tongan balu amadi mioi kana leptana mateng pangnarakli hauzik sanabagi pau ngasi sanabagi pauta matam chana changnai na coaching piba yaba international thake artificial turf hockey field matik chana lerabadi Manipur dagi international gi thakta hockey sanare sing masung yamna puthokpa ngamgani haina Manipur hockey gi president Olympian KSS thoibana ISTV news ke sports journalist Boyai Nithauzam ga akhanana unaba amada phongdorakre man makha taraduna Manipur hockey gi president ama oina gengnaga Olympian ama oina Manipur dagi hockey sanare sing yamna puthokpa pami adubu Kumal Lampakta Astro Turf ki hockey stadium amakak leiba asi Youth Affairs and Sports Department ki makada leibana coaching tawbagi permission lawada matamga chana daba leibadagi changnaina angang sinda training pibangam dabana Manipur gi hockey asi tungda maki gadra habagi aki baphawi atay mapalam gi lebak sindadi yamnabada pung ama amadi ama makhai gi matam angang sinda training pinari Youth Affairs and Sports ki regular coaching na chahi chupa ayupung mapan fawba kansinduna thamba asina pegliba sanaba hawgalaliba angang sinda mass open training tawge haina plan toropada ningba kahale pungmapan gi matungda department asina training tawgi matam piba asi training yariba angang singi school ka bada akaiba leibana angang masing yamna coaching yawbangamde ayuki anganba matamdagi coaching tawgi khudong chaba pirabadi Manipur hockey na sinduna Kumanlapak hockey stadium da chatriba training asida angang masing yamna saruk yabangamgani haiki angang singsi training tawjagi haibada hockey field de hariba ado masi aikone yas ji authority da joint director hoida yam phajana convince tawna honabani adubu makhoi da madugi thoidokna interest laitabadona aikone ui ado maduna maram morga aikoi gi aikone honajariba si aikoi mangadra aikoi gi future da hockey si sort of sima khatang nai bisina maram moraga yasna pura kanjan gi basa yuk supama masina maram moraga aikoi Manipur hockey si mangdhara kadra haina aikoi na asa tawe Popadagi Yaurolaba Haitoi Sinthoibagal Winana Lamjen Yauba Fit Oiba Angang Singda Training Pibada Hena Kudong Chaba Oi Modern Hockey gi Matamasida Strength Leba Lamjen Yangba Masafa Batarkar Oi Hawgalaliba Manipur gi Hockey Sanari Sing Ayamba Astro Tafta regular coaching Tawbagi Kudong Chaba Fangdabana Maram Oiraga Manipur gi Lehau Tagi Hokiba Masak Naiba Hockey Sanari Sing Ayamba Sel Tingdana Astro Tafta Sanaba Fangba Mapal Gilamda coaching Yauba Chanare Mari Lenaba Singna Akanaba Miyeng Changbirabadi Manipur dagi international gi Thakta masing yamlaba hockey sanare sing puthopa ngamgani phongdorakli paisa su puthok chaba aikoi gi coaches sing free service oiba aikoi na matam mangna coaching tawjege haiba matamda aikoi ground phangda masin maram moraga angang sing sida pen dabado adung mati wangkhal hariba sikse
aduna masi karumba khoina slot up si ayugi pung 7:30 dagi ga khoi da phangmung amjarba akoina masi akoi continuously akoi different age group gi coaching chi tawragadi akoi athuba matam da Manipur dagi number of player international level puthokbang amne ja kha sato asing mani Manipur dagi international gi thakta masing yamba hockey sanoi sing puthoke ba taragadi matam chana sang naina practice obo yaba hockey field dakar oi hiram se gi matang da mari leno ba singna akhana be mieng chamgiduna Manipur dagi international gi thakta hockey sanoi sing puthokba da sound mating pangwang ngani ISTV Pawidam, Boyai Nitojam, Kumalampak, Hockey Stadium. All Manipur Football Association ge Executive Council meeting hayang pangthokani taromba adu general strike na maram oiduna tha asigi tang kuntragi ayuk pung nipan tabada pangtholagani hairi. IWKK Uchekon Laikona Sinduna Home Suba Koizam Yema Memorial Kendra West League Knockout Kang Tournament ki ngasi sanagadaba amadi makataba messing matam kaktana yethole hairi. Imphal East District Football Association na sinduna mathang thagi August 13 Moirangthem Ibobi Memorial First Division Football League Tournament pangtholagani entry fee lupa lising aniga loinana August ki tang 3 faubada entry form pislakadabani manager meeting na August 9 ge ayupung 13 tabada association gi office ta pangthokani haina General Secretary L Jotimor Roy na thadrok pacherol amana khangalakli Imphal District Tennis Association na sinduna ani suba phase ki tha anigi oiba IDT Tennis Academy gi tennis coaching mathang thagi August 3 dagi Central School manakta leiba IDTA Tennis Complex lamfel da horagani akupa marol tule tongbram dagi khanglaba yagani haidi entry form phangpham thangmaiban DM College gate ta leiba Lalita Fast Food dagi phangani Punjab ki Sumanda Chathariba Mari Shuba Thangta Federation Cup ki humni chanba numita Manipurna gold mapan silver ama bronze ama punna medal tara mathoi lokre ngasi Manipur gi gold lokhiba sing adudi junior girls ki funba amagi KG Nifu Mari Makhagida KS Pushpa KG Nifu Nipan Makhagida TS Lakshmi category asigi junior boys ki funba ani shubagi pangtokhiba KG Nifu Nipan Makhagi A Bante KG Yankhani Thoi Makhagida S Yafaba KG Yankhai Taruk Makhagida S Thoiremba KG Humfu Makhagida M Meiraba KG Humfuga Manga Makhagida S Kanajitni Junior girls ki funba ani shubagi pangtokhiba KG Yankhani Thoi Makhagida L Sanathoi amadi KG Yankhai Taruk Makhagida NG Matau Lebina gold lokre category asigi KG Nifu Nipan Makhagi pangtokibada P Chawbana silver amadi T Singthoi na bronze medal lokre humni chamber numit fawbada Manipurna gold 13 silver ani bronze ani punna medal kun lawduna mangjil thari Nambol Laitonsa Makhalekai Mera Paibilo Maibam Jingning Mera Paibi Palel Mera Paibilo Nambol Naure Mera Paibi Leirongtel Mera Paibi Lupsina Manipurda ILP system chana halu haiduna wakat mifam amadi rally chatuna pendaba kholau kaya lauki ngasino mugoiba ingasai pau pizari ICAR lamfe patagi phangba pau metung ina ngasigi khwaidagi saba si degree Celsius kumanga dasmik anini khwaidagi ingbana degree Celsius kuma thoi dasmik anini nungsite yawba ising manilgi chang ayukta chada marfudara nipan nungthildana chada marfu marini nongjugi chang millimeter mari dasmik anini Loislak Putamaro Bapamukana Pizari ILP Chana Hanana Balambi Miam na Kangnabasu government na Kangsinadana Lebedagi Miamgi Holapani Haina JC ILP convener in charge Komdram Ratana Fundokre Delhi the Su ILP Akan Bakungjang Sasikre Amadi Manipur de Inner Land Permit System Chan Halu Haina Auto Rickshaw Association Kayana Kongjang Sasikre Mazigi the ISTV Pizza Pau Matasi Sinjari Ming Tabri Visibamukana Krumjari